Hello everyone, mayam bu kurumjari. Ngasi di koi gi mayam na haina ba eronba ma kangau ma habdu ai tawjarake. Ado kangau sina ne koi gi nungshidak ne moro atek pane mangan alu taraga pasana ngaujarake. Aduga eronba mana koi gi phunil eronba tawjarake ba ko phunil ga mangal ga. Ado mayam aina nungshidak se ai gi kitchen garden ama lai ba ko. Adu dagi hekjabane ba. Phangde nungshidak se sida di yonde ba. Moi sigi jaga sida di. Adum atopa state mafam da di nungshidak phangda ba jaga leite ko yonda ba jaga. Ado aina lay mafam si din nungshidak se sung yon dreba phangda ba itare. Das mai toraga sigai ai hekjare ko mayam. To sida lay jare. Sigai je hapaga kango ngaujarage. Duga phunil sima mangan hapaga iron jarage mangal ne alu ne toraga ko. Du mayam makata ni yengminarse. Ado phunil se han iron jarake do si hana phajana chamthok jare ko anira ohumla olaga. Mangan hapjare phutna bagida makta phunil lay jare. Chana ba chang da ising aina ising kitang hapane ai di kang na lon ge tawbune sise aduga morok akang ba khara hape ko aduga sise amuk tang kam jare aduga kam loraka ingda lage smain haido ga ko ado si ingda halingai sida kangong ngong no bu ai myam semjar age ado nungshidak su du phajana chamtho ga ai machung kang hala thamgre ko kangong ngong na ba ai sem sajar age hangam thau khara logjare Any thau logi bi ai ko refined oil or suya edo how budi sini hele jira hana ngaujare ko tilo asoi ba khara hapsan jare ki hana phajana ngaubi bi arani roina kupi na ga ngor dem haw goda bani leitre to maroina kupi do sing asuba chanam asuba ha pa ko phajana ngaubi rani ko nga na kupi na ngor di manam ju nusi gada bani Fadigom asuba jira asuba hapsan jare ko singak tang ngobirani ko siso moro atek pa hapsan jare hawai mangan du hapsan jare ko sigai hana phajana ngobira jeba dos deita alu hapchaluraga di mangan je khoigi munjan mangam deba aduduna ina si hana ngobani adu alu hapsan jarani duga ngak tang si chung ngobirani ba ko mangan di kitang munba wai dana ko adudugi ina mangan do hana ngobjaban makum khumjala ngaktam ngauraga turmeric powder chili powder thum ko sigai se hapsan jarani machu morok thum hapaga ngaubase khida ngaubi horani phajana ko mayam khamen ga hapaga demoyan haw ga dabni ko barmasi ka khamen do ado phangdabani na kai upai leijadre mayam thongning ba thakning ba di yam na makhal thongning eba do sida lay jare ko si loi jare do si mulla bani na ne alu se mulla ga ti dum yarani alu se mulle aduna si koina masai hek pan sidak tam tho tham ban aina machum ising du yawra ga di nungai ten do si hapchala patana ngobi ra se ko do mayam kari lam de gi yeng birake haibu su haibiramo aduga koi gi comment mayam am pibire ko ado comment am de aina yamna thawai yamna nokning ba haitari tumam dai da su phangbane ba du gi do sarp tok jare ko how gada manbra mandabra haipet haibiramu mayam kamenda do iromba gi su process mayam cha thajarage iromba gi na morok se hana khantoga thum hapaga aduga ngari toraga phajana hana noibirane ba ko khonje ta subirane ba ko do mayam aidi khondo ina sujai ko ironba singju amagi witaraga ju morok se ayamba aidi khondo ina sijina jaiba do so toraga si hana metpirani aduga dum ironba gi process an thabe be yarane ko aduga morok ke myam se tumme har kanduda koina lon ga da patra ma da puthok piraga aduga si sina aina kangna gi kangshu gi type cha ge tawgi ko kitang sungdok cha ge tawbane natraga di mahi yauraga di kitang choli cha da hawte ba nungai te ba ko kangna cha ja ge na wakhanda lai jagrabani na aina mahi je kitang sungdok chare mahi je budi pamui ba ko doi targa su aina chaning mamong du da cha ge khanja ba gi aina mai mahi je kitang di sungdok chare ko mang bagi piti nungai jate ado ai comment aina hai si comment ko ai nga sai hai hodra male to ai ko ai khut se yam nungsi ai khut se RK Sumitra hai ko ase Bangalore de gira Pune de kanam oi bane ma se ma ingona comment no to rakhra bane ba ko da ai khut se yam nungsi maram mokpi hai be in bi go eram male hai re ai khut se yem ga ma no khangi yam fasan mun ne yengam grabado ado adumaina thagat pirakpagi damakta su aiju harau bu ju poe aduga noksu no eba ko aina yam munna yengamena aina comment ju dum hanjagi bane aduga
Nai pin jo dum tawjagibani adugi comment do da mayam sain tawraga aije iron basi loisale ko maina noisan minarani dum kangshu gi type chaning bagi mayam aina smaina kangna tawjabane do phunil gi iron bati mahi hapagati mahi do kana ga dabdo aina ne smaina chaning bagi smaina sara su hawdong male na tawjabane adu insang sina hawai khoigi hawai kangtak to khamena sin hapaga phasana ma thongjei bako adu thongba du de ina simdi uchadre bako maru oibase aina iron baga kangau du gane bako ai chak luk semjarage mayam sida leijare hawai thongbaduna khoigi kangtak thongbako duga ngasai nungsidak ka mangan ga moro tekpaga aluga toroga ngauba kangau dos leijare duga sisina kangshu haigadra iron ba haigadra phunil iron ba hairase ko aduga kotna bas khoigi asangaman hawai maton khara aduga paphor khara do sida leijare adu mayam aigi video se khitang nungai biba phawbiragadi nauna changbirakpa dagi hana dagi yengbirakpa oitaragasu nauna changbirakpa ragana subscribe amtang nambiramo aduga like amamtang di yengbiriba pumnamakna amamtang nambiyo amamtang nambibada dum yamdoinebako adu mathangda mu anoba mayam pujarake